अहानबमक्तदा मयाम खुरुमजरी ngasi tonga ba Facebook page sing diki thadrakpa post kradam yamna share tawjari ahanba post ta community sing gi khutta leiriba maitai naha ani tekta kaidana thadurok naba center amadi state Leingak na angam ba thakta hotnari phajenduna leiriba naha ani gi matang du community sing na wari sanabagi mak Manipur gi DGP thodok thokpham oiriba Kangpokpi district ta thakre haina chief minister N Biren phongdokre wafam asing asi Manipur Leingak na sinduna state ki thakta pangthokhiba samaga kunipan suba lamyan be hizam irabot ki mapok kumon thoramda phongdokhibani Amaramgino miyoi amagi ASIBU haksang taduna leiramlei Senapati district ki manungsana leiba national highway anigi ningthofam khol ecological park manakta nupa amagi ASIBU haksang taduna leiramlei hairi police tagi fangbo pawgi matung inna miyoi asi gari thomlamba mali hairi ASIBU haksang adu hojik fawgi oina masak maming khangma ngamdri miyoi asi masa mayai oirap phai kulai kusu oi fit mangaga inchi mari wangi amuba masugi long pencil orange masugi fruit ama litli hairi thodok asiga mari lenena Senapati police na case ama register tawkhibaga lonena ASIBU haksang adu masak khangdoknaba Jenims ki miral sangda thamkhre haina pawsina makatari Otoba post amadana sinana ahanbo oina type 1 gi diabetes naba fankhre Chinese scientist sing cell transplant sing season aduna diabetes type 1 patient ama fan mangam kare hari masagi sahi kon manga khakta ngai riba patient asi sahi tara hena diabetes na naduna lakhibani pungkhai muksang duna thang thaduna surgery chatharaba matung tha ani ga makhai matung da patient adu masagi oiba mowong da blood sugar regulate tawba ngamki hairi yamna sauna mai pakpa asida yauriba team adugi Tianjin First Center Hospital amadi Peking University gi researcher sing yauri Amaramgino Palliba Leingak Kayam kuina Nakrangda Lotlaga thamgadori bano kokomi student front Hojik Palliba Leingak asi Kayam kuina Nakrangda Lotlaga thamgadori bano amadi misam miyamgi punsi kan bahaibasi Leingak asigi tawdaba yadraba thawdang natrabara haina kokomi student front na thadrokba serol amana khangalakli serol asina makha taraduna hai kuki narco terrorist sing ASIBU thengnanaba akanba thabak paikhatpa ngamdaba amadi India Leingak ki mathakta miyamgi mihut oiriba singna amato oina leptuna thengnaba ngamdaba haibasi yamna laibak thibani misam praja singi asawba nongmogi hengalaklabadi control tawba ngamdabagi wangmada laklani haibasi Kangjin Bachungani. NIN Father Jail the Lady Bamakti Haukipka, Hojikuki terrorist singer Fajin Tamlibanaha Aniga extends Toxi Hibawafam Asi Asumbo Oirabadi, Union Home Minister Manipur Security Advisor Amadi, Manipur DGP to Min Labagi Wahanto Karino. Bharat Sarkar na Maitei Frupo Hana Yang the Kuki militants singi misang sang dino lakli Hibasi Asoba Kudam Amaso Oire, Karigumba Fajin Tamlibanaha Ani Asi Patanung the Tok Labadi Maduda Texak Namak DGP Amadi Security Advisor na Pugadabani Hina Cerolas in Makatari. Atoba post amadana Robin Mangang Kwarakwana Thadropa post amagi matungina asuk yamna fivam soklaba maithong da khak toksin nabagi momon tangairaba mina usita na 700 square meter pukri da leibanga haiduna karem nabi riba sengmaidagi moirangdagi hendokpa ngamjadraba noi aikhoi sina apunba khong thangjin miduna sare saminaba sire siminaba hingle hingminagadaba matam asidabu khujin mamai muk fawba sawdraba mafam Imphal thawbam haiduna hunnariba ngangnariba na khoise lamdam asigi asengba ibidu fakhangbagi sada nawdari sukoi Waroi. Isyang daba warem nganglaga nabuk thanba kanguni nakhogi dama khanbada isada tukasaba hangoiba fawi. Atoba post amadana dengue positive oibedagi nimit marini rims ta layang lurba matung ngarang October ama thatara English aniga kunmari yumda putharakpa khangabo khulakpam laikai ichal ama ngarang numidang amuk anaba horokpadagi hospital da pukhatpada hojik inaw ani ko ki singna phajin khibagi GSC na chathariba pungni funi fangi ban ASIBU sagotpa singna Thobal Mela ground da anaba ni khangna khana khut tharaktuna gari thugai biba amadi anaba pukhalakpada yawba miyoi ama itana fukhibagi thawangbu imung manung amadi khangabo ki miyamna Kandem Tawbaga Lonana, Yaning the Bafondorogli Amadi, Todok Asida, Generib Sing Kangaboke Club, Amadi JSC Atuba the Warusin Ama, Purangaba Honaga the Benihina Fondorogli. Atoba post Amadana recruitment Yawasat Kiba Housing Power Mafam Kangana Lady Bamaitai Naha Ani, take the Kaidana Tadorak Nabi Union Home Minister Amit Sahana, Cookie Sing the High by the Cookie Sing the Success Soidana, Tabigani Haina CLP leader or Ibo Vina Fondokra. Atoba post amadana cookie rescue tawbada adu khongjal yangba nakoina kaigino maite rescue tawbada adu yamna thintharaga leiridi tatpa tawra leino video asibu lobe phawbi yengbi baginamakta adu mohaninga letana thagatba phongdoksari ngasigidi matang asida video seloi aina haibada soikhibran thiba yasu mayam puna manangakpi haibo wafam asimtang thamjabaga hojik phawba channel asibu subscribe tawbidre bechanaw singna subscribe tang tawsin berek ba channel asibu support tawbi haibo wafam singtang thamjabaga ngasigidi mayam dagi kainane be athanga du nizari